ngarang numidang lilong chingjau da thokiba thodok amada miyoi mari laikhidre miyoi 13 na asok apan nangkhre ngarang chahi hobo numit January amagi numidang pung 8:15 rom taba matamda Thawal district ki lilong police station gi manung channa lilong chingjau da thokiba nongoi kapagi thodokta miyoi mari laikhidabaga loinena miyoi 13 asok apan nangduna tongan bu hospital singda laikan nakre thokriba thodok aduda chenaba miyu sing phaduna ain gi chapchaba thabak lokhatkani leingak na lokholakpa thabak asida Manipur miyamna sumating pangbiyu haina Chief Minister N Birena social media da thadorpa cherol amada fongdokre thodok aduda laikhidraba miyu sing adudi Sangai Yumpham Mairen Khong Mayai Laikai dagi MD Daulat chahi 13 apokpa Alauddin Lilong Nungbai dagi Makak Mayum Sirajuddin chahi 50 apokpa laikhidraba Lehejuddin Lilong Chingjau Maning Laikai dagi MD Azad Khan chahi 90 apokpa MD Nurjaman amadi Lilong Tamayai dagi MD Hussein chahi 12 apokpa laikhidraba Habibur Kawi makoi marigi manungda ahumna thodok thokfam da laikhidabani aduga amana hospital da laikhidabani hairi thodok adu da soglaba miyoi 13 gi manungda tarana Ras Medicity da aduga ani amana Nur Hospital amadi Amina Hospital Lilong da laikanari miyoi amadi yumda puthakre hairi thodok asigi matang da pause sin phangba paugi matung inadi Lilong Singjau da leiba MD Hassan ko miyoi amagi mayumda khulai paiba miyoi kharana gypsy mari da lakhi hairiba miyoi sing aduna MD Hassan bu phaduna punaba honabagi thodokta laikai miyam gu mungnarakpadagi pamdaba thodok adu thokhibani thodok aduda khoisaunarba miyamna sakhangdaba khulai paiba sing aduna tongduna lakhiba gypsy mari mai thakhi khudakta security force ki kangbuna thodok thokfam da changsinduna pamdaba thodok thoktanaba akanba section thorang gi thabak lokhatkhi lengang athuba matamda section thorang gi thabak lokhatkhiba aduna maram oiraga ka hena pamdaba thodok thokkiba leite Bawusin hai athengmada laikhidba singi hakchang police na lokholaba matungda postmortem tawnabagi damak Janims ki Mirel sangda thamki thodok aduga mari leinana ngasi ayuk pung 13 tabu matamda thodok thokfam oiriba Lilong Chingjau da miyamgi oiba mifam ama pangthoktuna JSC ama semkibaga loinana mara leiba musing phaduna matik chaba logi oiba thabak sing lokhatnaba leingakta taksin khrei Amaromda Chief Minister N Biren gi Maikai dagisu thodok adubu akanba mawongda yaningdaba phongdokhibaga loinana mara leiba musing security force ki kangbuna fakatnaba thibagi thabak kan chathari thodok adu da chenaba musing logi matung ina cherak pigani haina phongdokhi ngarang thokiba thodok aduna maram oiraga maitai amasung maitai fangal ani gi marakta thonganingdaba thodok thoktanaba maitai fangal gi tongan ba seso singilu singba singna leibak miyam da thodok adu maitai amadi maitai pangal ani gi marakta thokpa thodok nate maramaduna miyamna lana sandok pidanaba appeal tawki masida natana koko miyawna lamdam sigi civil society kaya gi lusingba singnasu miyamda appeal tawduna thodok adu lana lobi danaba aikhoi masel mahoksagum nungsi chanana amatu oina leminanaba social media gi thongda leibak miyamda appeal tawki